Ngarang Fonkiba Kanglipaki Meragi Pause, Digi Maru Pau Krakanga Saraga Miam the Kudo Tanzige, Kuki Singa Taliba, separate administration, Fang the Hot Navada, Manipuri Governor as a Watang Love you Haina Kuki Lop Singa Taxing Cray. Manipuri Anaba Governor Laxman Prasa Achariana Governor Gisas Dau Krabamatunda, Mahaki Ahamba Kongsa Oina Churchampur Dangasi Ayupung Tarada Tung Labamatong, District Asigi DC Office da Harga Telangagi campaign Haudoktuna, Bite Lily Ama Frag of the Cray. Lodina Churchamper District Lariba Tonga Tongamba Kuki Lupsing, Zomi Council Zomi Student Federation, Kuki MP Amadi Mar Impui Leader Singer Unadina Warisana Cray. Governor Unadina Warisana Adida Kuki Lupsing Asina Manipur Degi Kuki Singoeva, Tokaiba Separate Administration Amatalivasi Pangnaba Governor Asobo Todang Lavio Hinasu, Taxing Cray Hide. Governor Loyal Leaders Ki Bite Lily Amasu Churchamper DC Office Tegi. Lamthaba matung Payar Sharmun Yauraba matung DC Office amung halakke. Governor na Kuki Christian Church KCC da hangliba relief camp da satuna. Mapam aduda lariba ITP singa unaduna warisana ke. Loduna ITP sing na thengnariba awaba amadi makoy makoyge yumda. Haningba amadi mahausagi punsida hanjining bagi paudam kaya sa governor da thamke. Governor Laxman Prasa Acharyana su estate asida santi athuba matamda. Hanjil ang naba Manipur nga amadi barat lengang na hot nariba sing adu paudam kaya. Masigi matungda Zomi Council Zomi Student Federation ZSF Kuki MP Amade Mar Impuigi Leader Singa Su DC Office da unaduna warisana ke warisana ba aduda leader sing na housing mapam asigi mahiroy sing na thengnarib awaba se tamnaduna makoy na taliba sa pre-administration asi fanganaba hotnabada governor na asawa role of you haina taksing ke kongsa aduda Churchampur da kundariba Mar Zomi Kuki Furup ahumgi leader sing na governor da nat koiba salfi sing kudol damke Lonina Governor na makoy na thengnariba awaba sing amadi relief camp da sangja phamlauduna lariba mioy sing mahausa punsida hanjilak na ba Manipur ngaki thaupubo singga warisana duna thaba oina pangthokna ba hotna kani haina su thajaba pk masigi tungda Governor na Churchampur Medical College ki mahiroy singa unaduna warisana ke warisana raba aduda mahiroy sing na Governor da memorandum amasu pising ke memorandum aduda medical ki mahiroy sing na thengnariba awaba Awat apa amadi makoy academic calendar da chaiting piriba amadi administrative ki chai enaba lariba sing phongdok ki hairi Loktak pata hi laksin badagi mioy amala khidrei hiroi sing da life jike amamam issue tawbiyo han taksilakli ngasi yupung daram thoiram taba matam da Loktak pat ki pandon yangbi achauba haiba mafam asida hi tongduna lu langkaiba sakhiba mioy ama hi laksin badagi lakhidrei hairi lakhidra mioy asigi maming oinam thika sai yangkhagani pan apopa lakhidraba Brazamani Kawi, Ningtaugang Ward number 5 Tagini, like Hidraba Mio Asine he Hondina Matata Pankri Balauta Parki Mapamasida, Ngaranunda Wairam Tumlambalu Amadi Taklamba Lanka, Nabasang Chiloba Matamda, Kangaugana he Adulaxing Kibadagi like Hidabani Haide. Like Hidraba Mio Asine he Hondina Lu Lang from the Chakraba Matunda, Halangmana Badagi at the heroising Mayam Namahaki Lu Lang to Famaduda, he Honjina Tibagi Tabaksatabada Mana Hon Kibahi Adu Lairamba Tinaki. Aduba masadi lairam kidei mafam aduda mahakna litkiba furi isingna tawduna lairamba thengnaki hariba mafam aduda miyam hi honjinduna thibagi thabak chathabada achiba hakchang oina phangkhibani haidei ex MLA10 gi loina bi laikhidabagi matangda police na thijimbagi thabak chathari cycle AC gi hanagi MLA10 hawkip gi loina bi chanubala hawkip bomb pakhaibada laikhidabani hariba thadu adugi matangda mari lainaba police na hauji akanba thijin homjin magi thabak chathari haidei Hauji Fawada Police na Tijimbada Fangba report amagi matung inna Iko Mulam Village ta ex MLA asigi yum gathangnaba mafam amada Fata hauti mai tharubada kariguma posa ama pokharakpadagi sokpadagi laikhidaba oirangbani thajanari haiba mafam asi hana atopana lairamba mafamni handakta mafam adu thadokna chakhibadagi hangduna lairakpani Hauji makhatana police ki maikaidagi kupna tijimbagi thabak chathari laikhidrabi chanubala hawkip kanglu anigi marakta Tholibi irang asi thokdringai mamangdagi hauna ikamulamda lairaklabi mioy amani maramasina kanaguma amatana haujik tholibi irang asi ka thokkiba thawdo aduga mari leina hanaba hotnabiganu lonina chintho oidaba wafam kaya sandokpa lepiyo haina Manipur Police Control Room dagi thadorapa waro amana miyamda appeal tarakli ngasi Manipur da district boundary gi matangda nungaitaba kaya ama tholakli laisyo kaising ngasi taragani thoi suba SMS session gi taruk suba budget session gi aroiba numita fuya kendra gi MLA na calling attention mosam pukhaladuna batteries na ahambada single administration gi makhada subdivision khaidok laga lengak lambada gi district matang khaidok pa horak padagi district boundary gi matangda
ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯊꯣꯛꯂꯛꯂꯤ ꯍꯥꯏꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯊꯝꯈꯤꯕꯗꯤ ꯁꯗꯔ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯂꯝꯒꯤ ꯏꯁꯨ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕ ꯌꯥꯎꯔꯤ꯫ ꯅꯧꯅ ꯁꯦꯝꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯅꯧꯅ ꯕꯥꯎꯟꯗꯔꯤ ꯁꯦꯝꯗꯣꯛꯂꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯟꯚꯤꯅꯦꯟꯁ ꯑꯣꯏꯅꯕ ꯁꯦꯝꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯌꯦꯠꯅꯕ ꯀꯌꯥ ꯂꯩꯅ ꯅꯧꯅ ꯍꯥꯞꯈ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯨꯠꯊꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒꯤ ꯃꯤꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯟꯚꯤꯅꯦꯟꯁꯀꯤꯅꯤ ꯍꯥꯏꯔꯕꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯏꯟꯗ ꯕꯦꯖ ꯇꯧꯔꯒ ꯁꯦꯝꯂꯝꯕꯒꯤ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ꯫ ꯐꯨꯔꯨꯞ ꯈꯔꯕꯨ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯍꯜꯂꯒ ꯃꯤꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯁꯤꯡ ꯁꯦꯝꯗꯣꯛꯅꯕ ꯍꯥꯎꯁ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯁꯦꯝꯗꯣꯛꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯁꯤ.ꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯈꯥ ꯇꯥꯈꯤꯕꯗꯤ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯂꯤꯕꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯟꯚꯤꯅꯦꯟꯁꯀꯤꯅꯤ ꯍꯥꯏꯔꯒꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯚꯤꯅꯦꯟꯁ ꯑꯣꯏꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒꯤ ꯈꯨꯗꯝ ꯐꯪꯂꯤ꯫ ꯅꯧꯅ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯨꯀꯤꯖꯣ MLA10ꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯀꯅꯤ꯫ ꯖꯣꯏ ꯀꯤꯁꯟ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ 12ꯁꯨꯕ ꯃꯅꯤꯄꯨꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ.ꯑꯦꯁ. ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ MLA 5ꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯂꯣꯏꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯁꯤ ꯍꯥꯏꯕ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯖꯄꯔꯇꯅ ꯑꯌꯥꯕ ꯄꯤꯈꯤꯕꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ MLA ꯖꯣꯏ ꯀꯤꯁꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯨꯀꯤꯖꯣ MLA10ꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯀꯥꯏꯍꯜꯂꯣꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯣꯏꯗꯅ ꯆꯥꯗ 60 ꯍꯟꯊꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯡꯐꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯄꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯄꯣꯖꯤꯁꯟ MLAꯁꯤꯡꯅ ꯃꯔꯝ ꯈꯔ ꯄꯤꯁꯤꯟꯈꯤꯕ ꯑꯁꯤꯃꯛ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯣꯛ ꯁꯚꯥꯗꯁꯨ ꯀꯪꯒ꯭ꯔꯦꯁꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯔꯣꯜ ꯇꯥꯕꯒꯤ ꯃꯍꯨꯠ ꯕꯣꯏꯀꯣꯠ ꯇꯧꯁꯤꯟꯈꯤꯕꯁꯤ ꯊꯣꯏꯗꯣꯛꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3ꯁꯨꯕ ꯁꯦꯁꯟ ꯅꯨꯃꯤꯠꯇ ꯑꯣꯄꯣꯖꯤꯁꯟ MLAꯁꯤꯡ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝꯗꯁꯨ MLAꯁꯤꯡ ꯂꯥꯛꯇꯕꯅ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯇꯝ ꯑꯗꯨ ꯃꯤꯅꯤꯠ 10ꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯈꯣꯡꯖꯦꯜ ꯅꯝꯊꯤꯗꯨꯅ ꯊꯝꯕꯗꯒꯤ ꯑꯣꯄꯣꯖꯤꯁꯟ MLA 5ꯃꯛ ꯍꯥꯎꯁꯇꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕꯅꯤ꯫ MPCC ꯊꯥ ꯑꯁꯤꯒꯤ 4ꯗ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯈꯣꯡꯖꯦꯜ ꯅꯝꯊꯤꯗꯨꯅ ꯊꯝꯕꯗꯒꯤ ꯑꯣꯄꯣꯖꯤꯁꯟ MLA 5ꯃꯛ ꯍꯥꯎꯁꯇꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯃꯩꯀꯦꯜꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯀꯪꯒ꯭ꯔꯦꯁ ꯚꯕꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ MLA ꯀꯦ. ꯃꯩꯀꯦꯜꯆꯟꯗ꯭ꯔꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯈꯤ꯫ ꯆꯦꯔꯣꯜ ꯑꯃꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯈꯛꯇꯗ ꯄꯨꯈꯠꯄ ꯌꯥꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨ ꯍꯥꯎꯁꯅ ꯔꯤꯖꯦꯛ ꯇꯧꯔꯛꯇꯨꯅ ꯈꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤꯗꯦ꯫ ꯊꯥ ꯑꯁꯤꯒꯤ 4ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯖꯦꯔꯣ ꯑꯋꯥꯔꯗꯁꯨ ꯁꯤ.ꯑꯦꯜ.ꯄꯤ. ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯣꯄꯣꯖꯤꯁꯟꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝ ꯑꯃ ꯀꯔꯤꯒꯤꯗꯃꯛ ꯔꯤꯖꯦꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯈꯣꯡꯖꯦꯜ ꯅꯝꯁꯤꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯗꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MLA 5ꯃꯛ ꯍꯥꯎꯁꯇꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯋꯥꯐꯝ ꯈꯟꯅꯁꯤ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯗ꯭ꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ MLAꯁꯤꯡꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯅꯕ PM.ꯗ ꯆꯦ ꯊꯥꯕꯗꯁꯨ ꯔꯤꯖꯦꯛ ꯇꯧꯔꯛꯈꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯔꯨꯔꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯂꯒ ꯑꯣꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯔꯨꯔꯤꯡꯒꯤ MLAꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯍꯥꯎꯁꯇ ꯄꯨꯊꯣꯛꯄꯗ ꯔꯤꯖꯦꯛ ꯇꯧꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫